ngasi Nepal da plane ama crash oikre Nepal da plane crash ama su chehi asigi manung du oiki Nepal da plane crash yamna toina oibagi pau tai Nepal ki Kathmandu International Airport or Tribhuvan Airport asidagi Pokhara haiba mafam da chatpani haiki plane asigi pilot adugi ming Manish Sake kawi ngasi ayuki case ni pung 13 duaida total passenger 18 tongba only pilot asi sihaudi hairi spot tagi mayamna mawu kanura puthoraki but thawai lahewi haibani yamna critical condition da mahak ase hoji hospital laikanari actually plane ase jet engine ani yawa plane ni hairi aduga runway asina table top runway type chinglak oibana runway loibuga kuthaba mapam so ngasi ki plane ase yamna kanna take off ki damakka chelakpani amasu paikhatpagi honarakpani adubu plane ase paikhatpa fajana yakidre khajikak paikhatlaga oiromda cheplaga phuthakibani oigi masa asina hana leibakta touch tawrebdi pukhaikre oigi masada plane gi masada foil pubanina takibaga chakre atongba mi puramaki thawai chatki passenger tara nipan gi tara nipan mak only pilot asi ngauki source amana asumna so hairi plane ase runway diki sit tuna chatkre amasung sit na mai su hauba haukre awdagi khara khajik paikhat laga chep na haithagi bane asumna hai plane ase Tribhuvan hariba Kathmandu gi international airport asidagi pairaga technical checkup ki damakta Pokhara da lakchabani aduga tha ama changna technical inspection tawgadabani sem sagadabani adubu Pokhara da yodringai da runway duda mak makoi gi aroi boy ki hojik madu ke plane adu bu yengsin ki ba okay oire chatlo hai ki official sing ki bathak ta chobo hangni inspection to ki wani ngai hak tu da chak nga sana ki plane ase paikhat pagi speed ta chen bi chen ki but balance loss oi ki bani jet engine yaw plane ni nungsit ki mathak ta chelak bani awda ki sit tu na chalaga mawda sumai hobo hokre awda ki khara paikhat li mai khu yauna awda ki chep na puthaki masi ki matung da plane ase miam mit ki mamang da international airport of the labor mi singi mit ki mamang du oi ki thawdok ni madagi rescue team chintan thadara mafom ase changsilli mai asi ma aduga plane ase di mai ngang honi chak ibanina madubu khogi madugi chinglak tu da madugi lokkumna hapet luba du da masida khogi ising pudra madubu kanba madu ising chaisit bai kudong chabsu laikide mataw asumna plane asi chakle adugi matung da sai asi bhakchang singse tapna rescue to thorakpani yamna sathina nongai tabu case abani Nepal da ngasi oifrise masi ki maram karino plane ase mataw karam accident oikibano haibusida yamna kupna munna nainabagi amati thijalbagi thabuk hawli chathari